Gujarat ki Sabarkandhada laiba school amagi class 10 khakta karibi Mahiroi Nupi Macha Amabu school adugi oza amana rep tawduna Nupi oibigi kai khumnaba manghanbikhre Hairi Tha asigi tareta school adugi chahi 39 suraba oza aduna Nupi Mahiroi adubu oza adugi birthday gi namada hotel da celebration tawgani haiduna themduna pusilaga Nupi oibigi jet manghanbikhibani haina police ki paw mana phongdorakli Thasigi kuntaretagi examination saruk yaga dawribi Mahiroi aduna yamna thawna leina khudong thiba thodok adugi matangda wari lithorokduna chayol ahumgi matungda police na mara leiraba oja adubu fagat pangamkhre Hairi Mahiroi adu mahakki manega leminaduna class 10 examination thanabagi damak sem saribi Mahiroi amani Mahaka leminariba manegi machanupi ani aduna thodok thokhraba matung victim oiribi nupi macha asida yamna chawna emotional support bibiduna exam thanabagi damak sem sari Hairi